Kuki Zo Council Kouba register Touba organization Amatta Manipur Da Leite. Organization asigi headquarters lay hairiba Lamka District Kouba District Amatta Manipur Da Leite haina Manipur leingak na thadorakpa cherol amana phongdorakli. DIPR na thadorakpa cherol amana hai asigumba masak khangdaba mapan lebakta based Touba organization kayana lamdam asigi legal amasung administrative framework ke wangmada operate tawrabra haibagi chingnaba leide. Mapan lebak singdagi narolda lebak asida changsilakpa miyoi sing tingnanaba Manipur yauna Northeast ki state ohumda Ministry of Home Affairs na protected area permit PAP chanhankre. Kuki Zo Council hairiba organization asina miyamda lana lamjingnaba hotnaba amadi lamdam asida irang thokhanaba hotnariba sing asigi matangda police na FIR ama lodge tawduna thizilagani. Leingak asina lamdam asida tangdu leitaba hanjul hanaba amadi mahusagum ingna chikna lehanaba akanba mongda hotnari. Miyamnasu asigumba credible oidaba information sing asidagi Jackson Bio National amsung local media nasu asigumba unauthorized oiba organization sing asina thadorakpa cherol sing phongbiganu hainasu cherol asina makatana phongdorakli.